Krumjari, SKTV News na sandok ba Manipuri pau yang biri bising butaram nokshari ahan bada maruya pau sing pangbigani. Manipur da tholi ba irang asida India lengang na lokfam thokpa thodang lobada karigidama kiri bano haina Lok Sabha ge MP Dr. Angomsa Bimol Akoijam na Parliamentary angkai. Mongkot sepugi kunza singna low shooting ida tangkulgi kulnga ko singna nongmay kapsalakpada angang nupi masama sokle haina Kuki CSO Working Committee ukrul na maral sirakli. Amasung Chief Minister Yumnam Khemsan ga Guwahati da wari sanaki badubu yaninga ba phongdok laduna Kuki Council gi Chairman Henlian Thanglet ki yumda naha kyana attack sa thakrai. Miyam da pau sanong na pijari. Manipur da tholi ba irang asida India lengang na lokfam thokpa thodang loba karigidamak kiribano haina Lok Sabha ge MP Dr. Angomsa Bimol Akoijam na Parliamentary hangkrai. Parliamentary hojik pangtholi ba budget mi phamasigi ngasi sataki ba session da MP Bimol Akoijam na Manipur da tholi ba irang asiga mari lene na phongdokibada Manipur da hingsa gi thong singlep na sathari tha khargi mamang da mayang lambam Risikanta kauba mioi ama Kuki khulai paiba singna point blank ta nomena kaptan hatok pekhi Mak po hatring mamang da Risikanta na makut ani lonarga thawai kanbina ba haijaki matang asida haining bade Risikanta na khut lonarga haijaki ba aduna irang asida hatok pikra ba mioi kyana haijaki ba du mahut silibani Masida sunatana irang asigi asoba saitheng phanglaba Manipur miyamna asumba wild fanghana ba amadi mari lenaba singna sabsaba thodang launaba haijaraga lakpa singa du Risikanta gi khutlona ki baduna takli lanjana riba miyam asi masa masagi yumda hanjilhana ba amadi India gi constitution pi ba hak khudimak fanghana ba khutlona raga haijaribane Amaram da sahi ahumram state asigi national highway sing amadi airport ta ningtamna satpa yahalu hariba miyam gi kholawadu Risikanta gi khutlona ki baduna mahut silibane asugumba wahan thok leiba Risikanta gi khutlona ki ba amadi Manipur da human rights na thairaga thamaki ba kya gi matang da parliament khanana ba matam pibiyo hajaraga lakpane Manipur se India gi state amana tabadawna khaloidabane irang asiga mari lenena kumjal singani kunhumdoi da sem ki ba inquiry committee gi report tha taruk ki manungda langkhalakadabane haina khangan ba laikhrabasu hojik kumjal singani kuntaruk yaurabane Manipur da tholi ba irang asida India lengana karigidamak responsibility fix tawbada kiribano haina so MP Dr. Angomsa Bimol Akoijam na house ta makata na hangki The violence and the tragedy that we have witnessed in Manipur continues. One engineer by the name Mayang Lambam Risikanta, with folded hand, pleaded for his life and justice before he was shot point blank and killed by suspected Kuki armed criminals. It is not Risikanta's hand only. His folding hand represents hundreds of people who were killed and thousands who were rendered homeless, asking for and pleading for justice. Folded hand of Risikanta represents the folded hands of the suffering people of the state of Manipur, asking for justice and fixed accountability for the violence that we have witnessed. The folded hand of Risikanta also represents those people who are asking that we should have free access to highways, airports. We are still being denied for 3 years. Madam Chairperson, I don't know what to say. We have pleaded that this House should discuss. Risikanta's folded hand also is asking for this House to spare some time to discuss on way to go forward and to discuss this denial of human rights in this state. Lastly, but not the least, Risikanta's folded hand is also asking the government of India to not treat Manipur as a vassal state of an empire. It is a state, a unit of the Union of India. Please do not forget. The government of India is treating as if it is another vassal state of an empire called the Indian state. It should not be done. Justice is required. You have an inquiry committee instituted which is supposed to submit its report within 6 months in 2023. Now this is 2026. Why is that the government of India is scared to fix responsibility for this violence? Mongkot sepugi kunza singna lawsuri ngaida tangkhulgi khulngak pasingna nongmai kapsalakpada angang nupi masa ama sokle haina Kuki CSO Working Committee ukrulna phongdorokli committee sina thadorok pachero lamagi matungina thodok adu ngasi nungthil pung amaga minute tare lom tarpa matamda Mongkot sepugi kunza singna khuldagi meter samanga satruk rom lapna leiba lawfam da thabak suraga lairingai da thokibani hairi maduda tangkhulgi khulngak pasingna thawal turel gi wangma lelenga hek mayokna ba
mafamda leiba chingdon amadagi nomai kapsilaki maduda nupi masa ama asopan nang magalunina kunja kundra mafam adudagi thorakpa ngamdan leiki oirakliba pibam asida kunja sing saphaniai oidre maramaduna nomai kapsilakpagi thong sing asi lengana khudaktagi lefan gadabani ukrul lambi amasung masigi akoibda leiriba khul sing ningthina ngak senduna misam singda asopan yaudana honagadabani Sktv'S Laho amasung sinakaitheida search operation chathaduna mafam sing asidagi khulai lokhat pagaloina miyam de aki khangpiriba miyoi singi mathakta sabsaba action lokhat kadabani haina serola sina makha tari Sedasida tangdu leitaba phibam hanjinana bagi pandamda se minister Imnam Kemsanga Guwahati da wari sanaki badubu yaninda ba phongdolodana Kuki Council Sktv'S gi chairman Henlian Thanglet ki yumda nahakyan attack chathakrai ngarang numidang athengba fawba chathaki ba miyam gi hawadu laksinaba security force na tear gas cell amadi mok bomb na singba kya kapke hairi thogdok adugi matang de SKTV na phangba tongan tongan pau singna hai hauki ba tangkun ma thoida se minister Imnam Kemsana amasung Sktv'S gi mihut singa Guwahati da wari sanaki badubu yaninda ba phongdolodana ngarang nungthil pung ani makhairam taba mutamdagi naha kyana Surachanpur town da leba Sktv'S gi chairman Henlian Thanglet ki yumda nung thomjin bayawna attack chathaki chairman gi yum ngak sen bagi thabak chathriba security force ki personnel sing adu miyamna namkhairga changna ba honarakpada ngahak unaki madugi matung miyam adu security force na tear gas sena singba kya kaptuna tan khaiki madugi matung miyam adu amu hana punsinduna Henlian Thanglet ki yum makhata na attack tawna ba honaki hairi thodok adugi pau phangbadugi ahenba security force ki personnel sing laktu miyam adu lakshin ki madugi matung numidangi matamda Surachanpur town gi tuan mapung kya da miyam punsilaga lambi thingba tire mai thaba yauna makhal makha kya gi khongjang sing sathaki numidang athengba fawba sathaki ba miyam gi khongjang adu da pamna puthok sing thoktana ba ahenba security force thajinduna ngak senbagi thabak sing sathaki haina pawsina makha tari Haukiba Thasiki Tankun Mathoida Kuki Council amadi Chief Minister Imnam Kemsanga Guwahati da wari sanakiba adu Matemadi Naga Singhe apamagi mayaktani haina Federation of Haumi na phangdorokle Federation of Haumi gi president na thadorokpa cherola mana hai Kuki ga wari sanadringai da Matemadi Naga furupka hana wakalon phauna gadabane Kuki Council na yaragadi Naga amasung Maitaina hekta yarakani khanbadi aranba oigani Chief Minister na haijaduna wari sanariba Kuki Council asi Manipur lengana kumja lisingani kunmari gi December gi tang 19 da serol Tuna Kuki Council Koba organization amata leite hana phongdokpa leikrabani lub asibu nauna sakhangba masibu amuk nauna recognize tawba haibase Chief Minister gi kari oijaba leibage wari sanabada yaukiba singadu lamda masigi asengba citizen oibra haibase asoba wahangne KNO gi President PS Haukip asi Myanmar masani masida sunatana Zomi Reunification Organization gi President Thangyan Pau Guiti asi Myanmar gi Member of Parliament oram lebani makhoi sing asi haurokpam khangna Manipur amadi India lengana Manipur thugaina ba suspension of operation su agreement tawnaduna wari sabasida Manipur miyamna lengak asibu kadai fawa thajan ngai lebage Manipur thugaina ba changsilakpa foreigner singi lan asida lengana kawroidabadi lamdamasi aikhoi gi ipai pusina sahi lisang sina ngaktuna ngasi gi mirol da Mani Mara Lerba Singadu Themagi Tabak Tauridabani Maduna Tungda Laiva Kai Nabi Asoba Maram Orakan Hana Serola Cinemakatari Stedasigi highway sing the Garika Nakana Toguna accident Yamnato in a totally busing a Sigi Karamaka Natona Pandam da Minister Imnam Kemsana Hongdokiba Transport Department K Speed Interceptor Vehicle Nasidi Tawal Dasu Matoktoba Hokray Highway sing the Yangna Thoropa Gari Masa Amadi Asoba Sing Transport Department G Speed Interceptor Vehicle G Camera na detect Tawani Gari Yangna Thoduna Satkrabasu Makoi gi register mobile number da Salan Lakadori E Salan Lakrabadi fine Suthi da Bayari Dori Tawal da Sungasidagi Hongdokpaga Loina DC Tawal Yumnam Rovitana Fondokibada Speed Interceptor Vehicle si Manipuri yoina ani piraktuna Mamang tha February gi tang 12 da Minister Yumnam Kemsan Hongdokibani Speed Interceptor Vehicle si Imphal is amadi West da ama thamlaba matung Tawal su accident thopagi chang yamna wangma maram na gari ama pirakpani Tawal district da accident thok kibagi data asi kumja lisingani kunithoi da accident humdra mathoi thoki mi lekhidabana 13 me kumja lisingani kunhumdoi dana accident marifu nithoi thoki mi lekhidabana 15 ni accident thopagi chang asi kumja lisingani kunmanga dana accident Marifudra thoki aduga mi lekhidabana kuntrani haiduna accident thopagi chang asi adumak wangkhalakpa asi laibak thibani manam kha taraduna
lambi pharabane haiduna speed limit tagi hena gari yang na thobasing amadi helmet uptabasing transport department of phaduna salan kakpamade awareness kya piduna sulakle hanak pirakliba speed interceptor vehicle asina lambi gi mafam amada khamduna thamgani aduga gari kana thobasing masa matomta detect tawgani haiduna thawal district ta leiriba miyam amadi district asida lakliba singna gari thoba matamda speed asi isana control tawraga thobiyo haiki Universal Mothers Organization UMO Mayalo Seng Lamfel Kunong Nasinduna Kunipalak Suba Piba Sarak Sindamba Thoram Pangthokre Ngasigi Thoramadu Lamdamasigi Tangzing Marjing Wangrel Kobru Loya Lakpa Singkayamadi Kobru Maike Tareki Pibarel Singda Luglen Pizaki Loinana Piba Singbu Kukan Panganba Nungayai Papa Musung Sakwat Papansirol da Mangjin Thanaba Chanarol Oina Seng Pau Hailei Marian Fan Amadi Kudaina Singba Asam Kudol Tamki Tharong Mari Lenana UMO ge President Morang Tem Sorojini Haikibda Thoramasi Kobru da Ihan Hana Hogdokibani Lamdamasigi Pibarel Singbu Apaba Sakwat Pamaike da Purana Bahona Duna Laki Matamgi Awanmagi Matungina Lamdamasigi Yek Salai Yoiba Lilam Sing Tungwainaramba Kiana Mapampu Masak Khangaktaba Taxi Kasi Khangaktaba Sanalon Sat Amadi Launa Lenaba Yabam Sung Yadaba Kya Khangaktaba Nomonomgi Piba Singi Punsi Mayang Tarakpani Loinana Landamasida Leriba Purukudima Masa Masagi Lining Laishon Tongalabasu Punna Nungsisana Himina Sihana Fongdoki Laiba Liklambu Tunginana Bunkum Marigi Manunda Pung Amata Orasu Liklambu Nusibiga Inapu Yokatiga Hibachima Mana Mari Dining Laisho Yokatiyu Matai Kagi Labaka Lai Haidana Matai Lining Gona Jaro Habaki Hajero Mari Lining Punamata Puna Chakminaraga Ekoi Pur Masi Nanabana Minasi Hibachima You Emona Tamjabaga Loinana Pari Punamaki Achanga Hawaii Miguel Hapiramu aduga mama chingina tawri basi akoi pi tawdaba yadabani tangdaba yadabani macha ching akoi chawre e haidana state portal lei de chani pa ching pi ba ching amadi chani ngon chingbu atanga merial happy duna UMO na mama chingi ba phamda icha ching pangbi rakwa macha ching gidana pangai ba potana mama ching na male ni niamda jaw thongna thabak tabang ngamjari bani laiba Paugi Maraktan Aten Babrem Tang Nominase SKTV na local operator Singidamak Nungairaba Pau Puduna Luxury High Speed Internet IPTV OTT Yauna Atay Kudong Saba Kya Piripa SKTV gi Saruk Ama Oibiu Franchise ki Kuthangda Mapangal Kalava Connection Facility Lejare Local cable operator ama oiduna niyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsu yawbiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Break ki matung da makhataba pausing pizari Assam Keralam amasung Puducherry gi assembly election gi nomination paper file tobugi matam ngasi loiragani Isha na phongdor ki bagi matungina state ani amadi union territory amagi assembly mikhal asi tangkak amakaktada mathangtha April gi tang mapan da pangthokani mikhal asigi scrutiny na hayeng pangthokpa loina nomination paper lokthokpi aroiba matamna tha asigi tang 16 ni Amorom da Tamil Nadu gi oina mathangtha April gi tang 19 da tangkak amakaktada mikhal pangthokani West Bengal gi assembly mikhal na April 19 amasung kumapan da tangkak ani thona pangthokani Tamil Nadu gi election notification amasung West Bengal gi ahan ba tangkak ki election notification tha asigi tang 13 da thokani West Bengal gi ani suba tangkak ki notification April gi tang ani da thokani state mari amasung UT amagi mikhal gi vote masing May gi tang mari da punna thigani member samaga kuntaruk leiba Assam assembly gi matam May gi tang kunda loiragani member samaga nifu leiba Keralam gi assembly gi matam May kunhumdoi da loiragani member kuntra leiba Puducherry assembly na June gi tang 15 da member sani ga kuntra mari leiba Tamil Nadu assembly gi na May tang 10 da aduga member sani ga marifudra mari leiba West Bengal assembly gi matam na May gi tang 3 ta matam loiragani hairi Koireng na lusingba UNLF ki kada tara mari sel yaw na khusu khulai kya ga kona ngarang security force na nongpok sengmai police station gi manung chana leiba haukong area da gi phawangam le hairi hiramas gi matang da police na thador ko pawam gi matungina security force na pharba kada singa dudi kumbong makha lekai da gi en kondum atopaming lan haiba chahi nipu taruk chairen lengang tabi da gi s
Rogers atopaming kanglai puba sahi nifum doi bamon laikai mange makhongdagi T Rajendra Sharma atopaming khaba sahi yangkai mapan kurai singang bam laikai dagi Y Ratan atopaming khamba sahi yangkai mari kumbi hauktaktagi A Ratan atopaming siroi sahi kuntra kurai thongam laikai dagi S Sanjib sahi nipunithoi kodom popi mamang laikai dagi T Karjit sahi kun ngamuk khongdagi P nongsaba atopaming Laidaba sahi taranipan tabungkok awang laikai dagi K Maishan Maitai New Kaithan Manbi awang laikai dagi T Muna atopaming inaw sahi tarampan kurai konsam laikai dagi K Bebeto sahi kunipan kumbi hauktak dagi W Santos sahi taramapan kodong pupi mamang laikai dagi K SS Dixon sahi taramapan amadi takel mamang laikai dagi CH Romes atopaming yaipaba sahi kuntrani hairi makoi dagi Insas Rifle ani Insas LMG gi magazine Nipan Insas Rifle gi magazine manga Insas gi ammunition chama selona lupa lak ama mobile phone tarani toy helmet manga backpack manga amadi four wheeler gari mari suphagat pangam ki haina pawsin makhatari Haukiba Mars Kumatoida Senapati District ki Zaimeng Lekta Leiva Thonglang Naga Village the Kulai Paiba Kuki militants in a Satakiba Thong Senapati District Students Association SDS and Yaning the Pongdrukli SDS and a Tadroki Bacherolamada in the Langang sponsor Toba Su agreement ki marum da Kuki militants in a Thonglang Naga Village ki Naga Misam sing the Satariba Mute Minasing Yung Kai the Lutoba Tugaiba Mai Taban sing Bama the Akitu Zunga Piribasi Yaning Day Kuki militants in a Nagamiam the Irang Kai Hobuki Thong sing Saturday Yum Tugaiba the Mai Tabaki Thong SDS and Yabangam Loi Senapati District Asigan Naha Sing Thong Sing Asikadung the Tumina Yang Lay Toklaroi Mitop Narol the Sanga Kiba immigrant Singna Santi Pama Naga Village Sing Matakta Sataduna Matu Son Banupi Angang Sibu Akitu Zunga Pauna Bahona Ribasi Pang the Bagi Thong Central Langana Kuki militant singer Su agreement Tagduna Tamlaga Asigumba Matong Hukta Thong Sing Central Armed Force Singna Ngak Sendona State Asida Taholibasi Kari Karamba Aron Balalona Haina SDS and Hanglagay Senapati District Kuki Singna Ireng Konsakul Wafong Itan Amadi Ke Lungriam Hariba Kul Singda Lepalitan Hingsasa Targli Thongasi Hanana Poram Yalaga Santi Pamanaga Yalomi Sing Amadi Aikoi Gi Lam Singbu Nampuda Munaba Honarpa Taurang Amani Haina Lawi Haukiba February gi Thada Kuki gi Masakang do Miyoi Singna Taponaga Village Laiba SDS gi Pak ni Hariba Mapam Adu da Hauba Upambida Kuki Hana Tharam Kiba Thaudok Adu Irang Thok Tanaba Ashauba Sing Patarga Laikibani Adubo Isagi Ifurup Iramdam Amadi Tungi Mirol da Solokada Boyabadi Madu Ngaktona by SDS and Sapsana Lorpa Tabak Thoramda Thorapa Texak Sing Kuki Furumna Puguda Hana Serolas in a section of Tamlakli Iram the Miam ge Apunba or Zailub Ima Kolgi Kunmari Suba Mapokumon Nasi Pangtoki in a Tuan Ba Corridor Gi Manasu Lantokre Ima Kol Nasinduna Major Kuldaleba Manipur Press Club Kilokta Holda Pangtoki Batoramadu the Manipur Language Advisory Board Sahityya Academy New Delhi Convener Professor Rajan Toijamba Ima Kolgi President Sagol Sem Bilasini Nilikuti Gram Panchayat ke Hangi Pradhan Thongwam Ongbi Roxani Amadi Lupasi Marui Bamio Kasu Sarugaki, Taramasida Ima Kolgi Tarani Palak Super Sefong Sufonki, Citation Solamadi Kes Award Yana Tuan Bakori Rolgi Mana Panglaba Mio Singadu, Omlak Suba Morangtem, Suramohon Sing Amasung Morangtem Ongbi, Tiam Ningol Madhumati Devi Ningsing Corridor Manali Sing Kuntarukyo in a Lasham Kamal Sing the Lantoki, Ahan Ba Sanasam Sarat Sing Ningsing Isai Sering Manali Sing Kuntaruna Mutum Ramani Devi the Lantoki Madi Marirak Suba Raskumar, Mahavir Sana Ningsing Corridor Manali Sing Kuntaruna, Sudiranjan Morangtem the Lantoki Bolina Corridor Gilamda Tuan Bamana Panglaba, Ima Kolgi, Luploising Sutaram, okay. Loshalapada Moriba Paukshamukana Pambigani. Manipur the Toli by Irang Sida India Langana Lopam Topa Togdang over the Karigidama Kiribino Haina Lok Sabagi MP Dr. Amamsa Bimol Akoizana Parliament Hankray. Mongkot Pugi Kunzasing and low shooting at the Tankolgi Kunga passing and Nomai Kapsalapada, Anang Bimasama Song Haina Kuki CSO Walking Committee Ukuna Maral Certainly. Amasung Chief Minister Yunam Kemsanga Guwahati the Warisana Kipadubu Yaning the Pongo with the Kukizo Council the Chairman and Lian Tang Tanglet Yumda Nahakiana Attack Satakray.
Hojik Pawi Unity SKTV News Sandok Chaba Manipuri Paulo Jare Manipur Miam ki Punchita Khwai Marui by State Sigilebas Yamadi Malem Giva E Pau Singnamak SKTV News Puminyang Tanu Lebu Pau Yang Biru Sungam Kana Kurumjari.